Manglan ama oihalamuba mikup ase asukwa mikup ama ifamda khudul oina tamlakkani haina khallude nongmata pukning masu sonthagano haiba ngamdre mi pairiba wakhal masu ingtharu haiba yadre natau ama khakte ifamda utlamu nang chatloi haiba natau ama wahai oina phunglamdrabasu ingit ama oina hairamu utlamu aingonda Gari thauribado wakhaldu irang lang masasu leitana leiba oide wakhal su pukning su mikuptu da kari amatta thokla uyadre nakanda wakhal tadriba magi loinabidu uraga khoirangba sum helai Christina Leisna do ngaktuna leiribani Leisna se mit pang ose Leisna mit pang ose Leisna haujikta da makhut samduna lakminna khiba magi mamanabiduna wakhal tada leiramba phibamduda Madi kok chaubi kakhrabani phibam si oihalamba mishak ani dumadi haishingna tanja yengduna nanthok lambaduda leihoriba tethobagi mathakta maral si hore chingkhaiga punna police team ama lakhoriba singduna kari evidence oiba yaba phange haiduna leihoriban aduga makhoi ahumna hospital da lagle ikui da hospital yore gyan ta driba magi nupi bu thangduna manungda koirau laureduna angawbagum changlakpadu ubada anakpada leiramba nurse doctor kharadu changsele khodaktuda leisnagi phibamdu yengli surgery ma tawdaba yar kana le operation room da pusinabam da tawse doctor shingduna marang tawduna leisnabo operation room adom da pusinki nupadu samatung da tanare Christy di manung changkre aduga madi nurse amana khamduna changhalaktre Yarik ngan badu upai leita mapanduda matomta leptuna leihoy wakhalduda ma hozikanada pau haigani phau khangba ngamdre pungdusu nongan gadawrabani asomda chingkhaina pau hairakpadagi leima purik lemba inge leishu yauna loina pakhatnaduna hospital da lai leima sumacha nupana leiramliba phibamduda tu chungki letliba phurittu ina pumtai tairi mamai mamittu sudak phamsingdu ubada leima praprap changsilaktuna Thoiba, kaino ichada tawramisibo imauda thoklibasina karino hayo imauda kanana kaidawrai imau loba chatpada kanana kaidawraklibano nakhoi kadaida chatluge se khummo imau se kaisu tawroidaba natro Thoiba imada hayuse imau se kaisu tawdra hayoba Yarik nganba mamaidu lukthaduna le ingel leide maya nupagi leiramliba phibamdu ubada karigumba ama thokle haibadi khangi Machanupi operation room da pusin ki haiba paududa masadu leitabadi natre mihuldu so aka akum naina kanna chongliban tapna maya nupagi manakta changsilaktuna ibungo singna hai kamdongna oiribanu phibamse ichada sumna thoklibase kari maramgi hai ibemase kashu tawruidaba natra Yarik nganba hojikta da mamittagi mapita aduna Ima Ai kai paukum pigadabano ai kangdrema Pumnaman aina thokhanba ngaktani aina shoiba ngaktani aina sokadaba mapamda mana aibu ngangnaba hotnabada phibamse oikibani Ima ai yam pakatli mado aibu yam mana kaurambani aduga Wa makha taba ngamdre nupase mamagi makhut paiduna masado makhada phamthare tasengna nupase mi paiba haibaduna masasida sin thungna yomkre pakhatpa akiba phawri leimade macha nupagi mataudu ubada thawai chakle inge leisungai mawa ngangba phaw thokhidre wakhaldo aduki matik sonthakre leblambado masu tapna phamnaba tharibaduda tapna phamthaduna ungduna leikre purik lemba Machanupagi mataudo munna yeng masu changsinduna machabu themningba poi adubu ma khangi matang chana magi matam lakpa ngaige khanna chingkhaisu makhoina leiriba adomda changle ahal khaiduna hana leirambaduda masu uriki manakta hana changle babong wari si karino chingkhai matat maraksida watliba chamam naribasi babongda hayo babong Wari sa kadayday hogani haiba nacha sukok nga ba haido oire. Chingkhay wari makha tabado hairae
Yarik nganbana thizeliba Laisnagi imungda thokiba wari pumbadu liri. Case aduga mari leinarubana asigumba thodok macha macha se lakpani haibado purikta macha tana liri aduga ngasi thokliba thodok asisu mana wari pumba liri. Mi shingdudi pharabra kamdawre dudi chingkai. Suspect anidi nanthokre babo main prime suspect today custody da sinarami. Yarikana mafam sida tharakhobani aduga asomgi mi shingduna ASI liklaga tawraga ekhoni ne yenghobani adugi aishu mafam sida yorokpada khara thengdokre. Purik lemba makhud anido tungda pulli mamit aniduna makhada yengduna le wakhal khalli haiba takle matawdo nakanda main tada leiriba machanupada amuk yengle pocket yawriba phone du lawthoktuna call tawke mishak amada. Hello nang shu paw taramani khang aina tawhaningba aiya pamba haibabo next 48 hours sigi manungda misak anido phangnaba thigadaban. Era makoina aigi jai mauda soglakpa yabro ai karimta khangde thabak phajahalo result phajana tahalo. Si haiduna call du thamke irang langi makhoi pumba lep leptuna leiba ngamdraduna room dugi manakta hangat handa chattuna khangi. Operation tawkhibado pungdi phanyamna hygiene khraduna nong ngalagle pung manga tarakpaduda room dugi thongdo hangtore. Doctor thoglakpaduda makhoisu changsinduna lepe. Doctor nupado opliba marksu lauthoraktuna patient se kashu thoidokpadi yaudre adubu kidorage doctor kokta sokpa oibana brain da e ka hena thome masina hujik phaugi oina gyan taba ngamdre. Doctor imause gyan di soidana tarakadaba natra. Doctor nupado ngahak tumin le aduga haiba ngamde adubu isor khurumsi. Si khak hairamlaga doctor do changkre wahaiduda leiriba mayamdu hena pakhatnare inge leide masa hairagle matawduda leimana themjinbire. Yarik nganbade tarang amada leplibado machi lengkhidre chingkhai su matawduda nungaitabana loire amuk ahal singdu uraga hena nungaitaba phawre. Pungkhai muk leiraga nurse amaga Christiga punna makhoi doctor ani mukka thoklakle khudakta ICU room amada transfer tawre. Purik lembagi imungni khangbana hospital dunasu aduki matik cheksin na hotne inge leido machanupi wakhal tadriba masadu uraga mapi ira chelakle leimasu adungai masa matomtada maral pangsida sizar mana mamaubo nganna paw phawdabadagi oihanba ngaktani haiduna wakhaldu pangsonda sonthakre. Gyan tadriba mamaubo uraga purikto wakhaldu aduki matik nungaitre amuk machanupada yenguraga angawbagum leiribadu ubada hena Thamoi chakpa helakle. Ophelia so mama mem thoiga punna ayuktuda lagle leiramiba matau singdu ubada Thamoi hena nungaitre. Yai phabaso paudu taraduna lai hek changakpaga yarik nganbagi phibamduda ngaknale litliba mafi maroldu hongdribani wakhal amada ungduna phamlibadugi manakta changsillaktuna yarik nganba mamai leithore yai phaba oirambaduda yaipa si khak haiduna tumina amuk leike chingkhai su changlaktuna phami maraksida yai phabadi pause gyan ama tadre kaino yengambagi mapa oiramabote thobase oine mahabada maski macha moirame ekhoina thaina ma ukhibado adu te thobuso yoramgani aidi yoramoi loya daniel noi ahumoiramni mani numitta de yengambado moi hospital tu laki aduga adrege dum chingnakrabani adu kaino leisna hoi hospital gi advisor oi bai sina kamaina na toromise phawasu leisna se mana pharami raba oine khoi to rosu yauna yai phabadu noklei madi kashu thoido po yauda banatro kashu thoido po yau hodre mabudi khangdre torise wakhal ma thoktre yariki ma tawse uraga amuksu nungaite arang dei ma phi phau hongdre se kamdo doino mai angawmi huldo halaba kainum tawre hera adu tawhanba yaba nateda akhoi namta themse kashu tawreda masa kashu thoido po yaude harambanina ekhoina so sembiba mapuda ningthina borni badabani ado loya di pause tarabo aina ngasai pau haikrabani lakpula ambasu ani do hospital dugi mathake terrace tani sanariba wari do
Amuk makha kumlakpada loyang ambadu laktuna leiramle. Leishnabu yengliba doctor duga wari kupna sanarame. Nakan amada leima majabu themae. Thoiba na phisidi yumda chatlaga ungto hongdorojo. Hospital sida awubana karino masoidana khanbatar. Ima khangi ichana nungaitaba pumbado. Adubu nungaitre haiduna niyom nattaba tawduna leibadi ima pamdene. Aigi mause karisu tawr. Ima nane laining tho ipa. Leimarel ima da pukning se chet na ningjaduna borni ribane. Yarik ngan baduwa amata hairaktre. ICU room dugi manakta adumak leptuna leiri. Mityeng dusu mapan gi thong dudagi manung da leiba. Leishna uriba apikpa kakho machaduda munna yengle. Leimasu hairibadu kanararoi khangaduna chingkhaiga yaiphabagada sinare. Aniduna themduna mayumda pure. I churiba mafi maruldu hongdoknaba masado sengna irulu thokhalli. Washroom dagi hek thoklakpaga wardrobe leiba adomda laktuna mana setnaba mafi yengi. Thi asubado sida leire haiba yambong. Yarik nganba khonjel duda tawramliba thabak tu chap lepe. Amuk mamai du tapna leithoraktuna yengai. Leishna do phamung duda phi asuba khara thoptuna leiram. Amuk muksu mangonda nokfet tawraduna yeng. Iruba loiraga aingonda dum hairaga. Upuda yawba phi do manam chelamaniba. Aduna sidagi asuba sidagi oina setloba. Si haina makhuttuda mana setnaba maphi du paiduna mangonda piraknaba makhut tingthore. Yarik nganba sum yengambadagi tapna jangsile. Adubu thangnaba mikuptadi magi wakhalna oiramle. Magi wakhalda kaduda leishnado mahausagum mabu ngaiduna leiramgadaboi ninglur. Yarik nganba phamung manaktuda jangsinduna phami. Hojikta ukhibidu manaksida leihaningba phaurakle. Magi wakhal waribadu themjinbiyo tattana hainingba phaurakle. Yarik nganba tawfam khangdre. Mikupsida ma leishnabo hena uningba phaure. Magi manakta lengdana leihaningba phaure. Amuksu makhut yettuna thabak mapaduda pop thazaduna khangba ngamdraduna amuksu makhut aniduna mamaidu khumduna kapthorakle makhol thokna. Pangdaban nungshibi magi maphamdadi pangdaba adumak oijaban. Adubo magi nungshibi asina wakhal tadana leirabana pangdaba nupasigi thamoidi machet tana kairar. Kaduda matomta leisnabu ningshingduna thawai chakna kaple. Leishna nang yambungi nakta haloba. Yambung siyambuan. Aina haikiba aidi nang utrabadi sorhon bangamdaba misak mani haina. Aduba hujikte nang na inakta leitabasina aibu hena huwaba haibado oira. Leishna haloba. Nangbu aigi nakta haloba. Somdana hospital dani. Aidina han memse kem sokta bagamaalure. Aduga khongsida phasana soga leirami. Nurse nupiduna Christy da hairakpani. Ado matam khradi lengki gumsiko. Sida ka hena amuk chathok chasinga tawraga lengadi anaba hinjin khiniba. Ado map chingkhaigadi kamain khangnarino. Christy wa hangduda chingnana. Thaina high school da classmate oire. O Christy nupiduda ngahak yengaga kaigino mahaga khangnabra na hangisibo. Lahanadi khanganu ko map. Chingkhai se thaina aiga Bangalore da school puli. Aiga yamluna sutinei. 12 hek loibadagi aisu nursing college amada dum tame. Aina 5th semester karakpa matamduda aikhoi renta punna leiminaba nupi amana mangonda propose tawke. Aduda chingkhaina di reject tawke. Magi khanjaba mi ama lei. Miduna nungairoidaba thabakse maha tawroi haidana. Nupiduda su wasakhibani. Christy su wariduda munna makhangairi haibagum munna yengi nupisida. Adugi matung tha mamuk leiraga video ma hoziki nupiduna kana dano semhalaga makhoi college group ta share tawba jani.
viral oriba video da khangdaba kharadadi jingkhai da maral sigi even jingkhai gi girlfriend duna phau jingkhai se hunto ami numit khara leiraga video do amuk hek toraga manghankre cyber ga yongna dana yam sathi ba kumai ni oikris madam duda jingkhai na haiba ma lekhiba aina nungsi jariba ma duna ai bulana ukrabasu ma lande haiba dudi soidana utlamgani haidana nupi shu koiroina wasaktana ga tokiban aduga ngasai se mem da jingkhai na khara su care loba ubasida sum khangnarira natraga friend oiribra na friend ni Christy wari mayam sima di ningsing luraga kokchawbi kar amuksu hojikta da ura e jingkhai na mabo kanbi khiba utlakhiba matau mayam do Somdana mamai khumduna kaplamba nupado makhuttu tapna lauthokduna kaduda amuk koini yengle phamlambado haugatke tawbada dressing table dugi makhada box ama nahan khaimana udaba ama ubasida yarik nganba jangsin box tu tapna chingthore amuk box tu da naplammiba tape to segaiduna manungda yauribadu kainu yeng box tu he khangbaga thaina mana class 10 kari ngai class ki group photo do ningthina frame challaga yauram amuk atai kari kari yauri ge haina yengobadadi return lakpa letter ngakta oiram yarik nganbasu letter ama lauthokduna yeng karamba chahi gi oirabano haina adubu hena ngaklibadi mana thaina high school kari ngaida mapabunga leramba address tu da thaba oiram yarik nganba prap letter do hangdoktuna yenglu handwriting do ubada ngakpana makhutna pairiba letter sida munna yengi